ngasi phongkiba tongan tongan manipuri chiphongsing amasum thokkiba thodo wathoksingdigi maruoibe I pausing khongasaraga manipur top channel gi maikeidigi myamna thamjagi ahanbada RSF na MU gi examination controller bu thagalakli manipur university gi controller of examination tha sigi ahumda thokiba notification amagi matungina tha sigi saisa taragani thoida manipur university gi B.Ed admission gi entrance test ki nauna matam lep kraba matung ngarang thokiba notification amada nongma yaikhatuna December taraga mathoida taurani haina laukthokhiba bu thagatpa phongdokchari haina former student friend RSF ki publicity secretary Singlen Sana Khumana thadorakpa sirolamanasu makhatana phongdorakli atopa paw manamo LYO na lilongbu kansi hairibasi angakpa phawi LYC Lilong Youth Organization LYO Hariba Lubasina Lilong Kendrabu Kansi Haribasi Angako Pawi Hana Lilong Youth Committee LYC gi General Secretary Samir Khan Tadorokpa Sirol Amana Fongdorakli Sirol Asinhai Amsogi President Media Fongdokibada Rasniti Gamari Lenaba Amsogi Thomisingna Political Platform da Speech Pipi Yaro Hana Tinkraba Madugi Ona Tainabada Tasigi Sachet Mangada Alhas Abdul Nasir Public Ground Lilong Karampata One Day Citizens Interaction Cum Gifts Presentation Program da Moirang Kendra de Leba Kwakta dagi Hausina Honglaktuna Lilong Gyang Bi Lekaida Sangjapam Loduna Ladiba Yunus Ali Khulakpamna Thamkibu Wapam Kyabu Thangna na Amasum Tana ngasi forward Amso Head Office na Maral gi matungin action laudaba haibisi Amso Bumuyoi Khuzukharagi oina Urak loidabagi maram naite Sagaizamgi amso oihalabara loinana LYO na kanaguma politician amatagamari leinadi hairaga LYO gi president ni haiba SM Wahidur Rahman thamkiba loan sudaba wangangda rasniti gamari leinadabra aduga LYO gi thoramduda wangang kibasing politics kamari leinaba wafam thamkiba masum loisilakpada tawkiba duwagi thoramduda mayek sengna takle Nakal Naiba Organization Oiba Thoram ni haibisi Lilong Youth Committee LYC na mayek sengna khangle sohaidi Makhasa tarakpoi na topa paw mana Manipur Conservation of Paddy Land and Wetland Act yong na yubi kon bigi thawdaw tahan bigano MPTF Manipur lengak na bill dagi ek on kraba Manipur Conservation of Paddy Land and Wetland Act 2014 yong na yubi kon bigi thawdaw tahan bigano haina Manipur People's Democratic Front MPDF ki sirol aman hairi sirol asinahai ek asi satnaba hawbadagi Manipur gi beli gi lairiba kendra singi lokhom kannanaba kari thausil thorang pekhalabagi hain hangladuna pasoi haingang langthabal esina singba labuk singda labuk kannanaba hairibi ek asigi makhara kari thausil thorang pekhalabagi hain songlakli Masidana Beli Yoriba Assembly segment Kudimaki Labuk Sing Kananaba Laukaliba Tausil Thoram Sing Mayek Sing Namiamda Kanganbiu Meetingi Basana Labukan Yaroi Habisi Lenga Nakangbiu Manipuda Wetland Oina Leramba Takyal Part Kuman Part Porom Part Waitho Part Utra Part Korung Part Sana Part Nasingba Part Kyama di Manipur Gilabuk Kya Mangsilakpa Thingnanaba CM Liba Manipur Conservation of Paddy Land and Wetland Act 2014 na say tarit asida Manipur gi wetland sing Manipur gi labuk sing kanba ngamli bara haina su hangladuna masidi yong na yubi kolaga tengthabagum haidi haina su paus na makhatana fungdorakli atopa paw mana border gi issue da laingak sinamiyam pelhanba ngamdribasi karigino youth cell Manipur Housing Border Area ki asob issue ama oiribasi karigidamak lenga asin housing phabu miyam gi thamoi penaba thaba oin utpa ngamdribano haina Samta Party Youth Cell Manipur State Committee na hanglakli Samta Party Youth Cell gi serula amana hai party asi socialism da thazba thame aikhoya matani lairaba ina khunba aso api khaidaba awa ana tola taraba singbu mateng pangminaba aikoi punamak thong manana sa manana hingminaduna sakhotpa puraknaba pandam oiraduna Manipur ima lebakpu thong manana sakhotpa purakpada hena khudong sanabagdamak party asigi president Haji Ashraf Ali National Executive Member oina hapirakle
national leadersingna Manipur lumna lauduna party asina ima lebakpu awangba thakta pukhalangnaba development tawbada hena khudong sanaba national executive member gi thawai hapirakpada national leadersingda samta party youth cell Manipur state committee na tawbimal khangba ulakli tentang na state si wangbara thopa pawng tang amamda marathana hapsage New Zealand gi naharol amata punsi supagi surup ama phau leiba yahaloi dauri New Zealand's government na leiba adugi nauriba naharol amatana dukan gi surup ama phau leiba yahandana ba athingma thamjinga dauri athingba adu thamnaba matungdagi di naharol singna makhoi gi punsida surup thakpadi lairadana dukan gi surup ama phau paisa piduna leiba yahaloi dauri New Zealand lenga ki thorang asi malem gi oina tobacco industry da khwai digi asoba athing ba thamagi thawang am oigedori surup thak pathingna ba leba sina pakhat khiba atei khongthang singdi matam yamna sangkhia duga mapung fana satna han besungam khide haibisida miyeng thamlaga naharol singna surup leiba thingna ba asobu lo asi satna hangadabani so hari leiba aduna nauna hogolak liba miyoi singa mohana surup thakpagi thawong makhoi gi punsida sathandana ba khongthang ama oina maikhu thokpa hidak mana makhal sing supply to buna tragana yon basi ain gi makhada asobo offense amani haiba utlagani haina New Zealand gi Associate Minister of Health Ayesa Beryl na ngasi thokiba statement amadasu makhata na phongdorakli atopa paw manamu awang nong pokta center na paksana rubber thana ba thorang tori India gi awang nong pok lamdam da lairibi state singda rubber pambi parks na thaduna lamdam asi rubber parks na puthokpa half amo helagani haina Commerce and Industry Union Minister Piyush Goyal phongdokhre ngasi video conferencing gi kuthangda Destination Tripura Investment Summit wangang ban minister na wapam asi phongdokladuna Tripura masum India gi oina khwaidigi sauna rubber puthokliba ni subisteni state asida lam hectare Lising kuntrada rubber pambi sing thari awang nong poki oina su Tripura ni ihan hana rubber gi pothok puthok ngambagi khudong sabadu phangba ngamlagani haikibaga loinana makhata na istira du rubber pambi parks na thana basu taksin khi haina pausna makhata na phongdorakli haukiba sai manga gi matam sida awang nong pokta leiribi state taret asigi lam hectare lakh anida rubber pambi parks na thana ba thorang paikhalakpaga loinana Automotive Tire Manufacturer Association Atmana Lupa Crore Lishingama Puthokani Haina Thorang Lokre Hain Spouse Napali Lushilakuna Topatin Paukrana BJP the Songsin Kraba MLA Antas Kimatakta disqualification Kitabak Sataba Hore December Taragataru English and Kungamatu Fabgimanunga Paukum Pirakadaba notice issue Tokre disqualification proceeding na December Taraganipana Pangtokani Hauzuk mapunsi lusilaglaba taraga mathoi suba Manipur State Assembly gi mod sinnanabagi damak mathang sahi English ngani ge kungani thoigi March taraga mapan fawgi mamangda Manipur gi anopo lenga ama soiduna lingdaba yadabadagi pangthokadoriba taraga ni thoi suba mikhal gi matam nakshilakpaga iroinana Congress MLA sing amasum Lok Jan Shakti Party gi ama khakta ngairaba MLA fawba BJP da mathang songsinakhraba matung mamang thagi kun go homdoi da BJP da songsinkraba kuntra Lilong Assembly constituency gi independent MLA Y Antas Khan gi matakta su disqualification gi thabak sing lokhat pahore pawsin haibada Lilong Assembly constituency gi elector ani khakna petitioner sing oiduna BJP da songsinkraba independent MLA Y Antas Khan bu Constitution of India gi 10 schedule gi mari lenaba provision singi matung ina MLA oibadigi disqualify tawgadabani haibagi petition singarang Constitution of India gi 10 schedule gi makhada Manipur Legislative Assembly da lingliba speaker na presiding officer oiriba tribunal da file torakhibani so haidi Pausilusilakpoina state sigi wangbada thopa paw kharaga memna thamjage district ani semnaba bill state assembly na pass toukhre Sikkim Assembly na awang nong poki state sida anauba district ani semnabagi bill ama pass toukhre Governor Ganga Prasad na bill asi ayaba hek pibaga Sikkim gi district marikhak lairibani district singa dudi east west north amasum south Sikkim ni anauba district ani Pagyang amasum Soreng semnaba Sikkim Reorganization of Districts Bill 2021 ngarang house na khanarba matung voice vote pass toki bill asi haukiba lebak pokwa numita
Legu Revenue amasum Disaster Management Department ki Minister Kunganima Lexana House ta puthokibani nauna semgadoriba pagyang amasum Soreng District asi Housing Subdivision sing oiribani amadi district sing asi mathang sina East Sikkim amasum West Sikkim district tagi khaidoklaga semgadabani hain spouse na pali atopa laibak thiba paw man accident da nupi ahum sire amasokle Gujarat ki Kutch district ngasi car amaga truck amaga thongai na bada nupi ahum sikhibaga loinana atopa amana sokle haina police na phongdokre police official amana phongdorakpagi matungina thaudo adung asi ayuk anganbada Kutch district ki Bus town manakta leiba Mankowa area da Mankowa Sukopa road ta thokibani Manai ki truck amaga thungai na badura car du tonglakpa nupi ahum khudakta sibaga loinana atopa nupi amana sokhi Laikhidrabi nupi singadu sai kunga manga dagi nifuga manga phawpagi manungda leiba singni haina phongdokladuna manai ki asokpadu mana nakpa hospital amada pukhatkre haina su palli amasum nupi singadu laining laisonga mari leinaba thoram ama yaruraga halakpani haina phongdokladuna official duna haiki accident adugi matung truck tugi driver du cn khibaga loinana ma ki khongol lina ba hotnari haina su paus na phongdora riduga hausi koina di paus mata sa lusinjarage amasum patok saki bda soki plan khiba kya yars myam ngak pigini matam gi maroi bi paus su leptana update pizara kena channel sigi mekedi gi su myam na thamjari and thank you